ngasi wari asiti India ki wari din te yamna angak pa haiba tare tolop hengatte haiba gi ho da wal 80 crore manghan ki pa company amagi adu company se ko India ki company butina te US ki company ni tissue paper company amada wakara mana thabuk matam sang na jarok pana maram waraka company ki missing da mana tolop hengat na bagi damakte yam kana hai jaki adu bu company ki missing aduna hengat ke haraka sumhen hengat ta bana maram waraka nupa adu yamna sauki saubudu na maram waraka mana company itu ki mathakta laman khumnabagi damakta matam sang na ngaira ka lakpo erami adu bunu mana mat laman khumbai tanjama phangki madudi kaino hara kanda company adu mi yam laitaba tanja yenglaga company tu ki lairiba man pot sai sing adu tissue paper gi pot ngakani aduna tissue paper sing tu mai tha ba horakhi nakan ahum mari mai thar matung da mana video namaga mana so haiki aina matam sang thabuk torok pagi tolop hengatabagi aina hojik laman khumbane na mana hairaga matung da video sing adu social media thakala matung da yamno viral oikhi viral oibutagi di asai gi magi company sing tu su phadana tumna wal 80 crore loss oikhare aduga asai gi wakara du su police na fajan khare mayam